Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau Criminal law ahum ngasi dagi lebak asida chatnaba hore Manipur so ain ahum asi chatnaba hobagi thoram Imphal gi palace compound pangthokli National Doctors Day gi thoram ngasi Manipur da chu pangthokli NEET UG parikha da aranba thawung chathaki ba thawdok ka mari lenana Gujarat dagi mi ahum mioi amachu CBI na fare amasung ICC Men's T20 World Cup lising ani kun mari lorkhiba Bharat ki team da BCC aina lupa koti chama kun manga piragani haina laukthokre Criminal law ahum Bharatiya Nyay Sanhita lising ani kulumdoi Bharatiya Nagarik Suraksha Sanhita lising ani kulumdoi amasung Bharatiya Saksya Adhiniyam lising ani kulumdoi ngasi dagi lebak asita chatnaba hore hariba ain ahum asina British na semnamba ain ahum IPC lising amaga chanipan humpu CRPC lising amapan humudra humdoi amasung Indian Evidence Act lising amaga chanipan humudra nithoigi mahut chillagani anoba ain sing asina Bharat ki nagar sing da henba sakti pinanaba achoba khongthang ama oiragani masina miyam da achumba wayil phanganbada chawna mateng panglagani criminal law sing asigi manung da yawri ba maru oiba khodong chaba singi manung da online ki khothang da thodok amagi matang da report tawba yahanba police station ama hekta da FIR file tawba yahanba Nupi amasung angang da chathaba crime sing tha anigi manung da loisin bana chingba yawri ain ahum asi chatnaba hobagi thauram Manipur da jungasi Rajya Sarkar na sinduna Imphal gi palace compound da leba Manipur State Film Development Society gi auditorium da pangthokli thauram asida Mukhyamanti Nongthombam Biren ain manti Thongnawjam Basanta Kumar manti sing MLA sing amadi atai maru oiba official kayasu saruk yari National Doctors Day gi thauram ngasi Manipur ju pangthoknari numit asi ana layeng amadi miyam gi haksel gi thoksil phagatna na bahona bada kathokpa galoina na achoba thodang loramba Dr. Bidhan Chandra Roy Buningsing duna pangthokpani Indian Medical Association IMA na sinduna numit asi gi palan thauram ngasi lamphel pata leiba IMA house ta pangthokani numit sega mari leinana mit amasung e dan tawom sung awareness program amasung lamphel pata leiba IMA hall da pangthokli masi Association of Voluntary Blood Donors Manipur amasung Indian Medical Association Manipur State Branch na Rimski Department of Transfusion Medicine Department ka khosam laduna sinbani Numit asida Pradhan Mantri Narendra Modi ni proposal pirakli social media da thakat pawarot amada Pradhan Mantri na hai numit asi ana layengi lamda kathok pagaloine na miyoba samaj gi thabak tawriba thawna pharabi hero sing adu ikai kumna utpani laibak asida ana layenga mari lenaba infrastructure sing ni thina sengot sagatna ba sarkar asina akanba mi eng thamli Mukhyamanti Nongthombam Biren na sun numit asida miyam da mahaki proposal pirakli social media da thagalak pawarot amada sidi Biren hai miyam gi damak kathok pamadi minung sigaloine na seba tawriba laibak asigi doctor sing bu Gali lemjaningai oirba chinpham asida thabak tawriba doctor singna makha na miyam gi daba kathokpa galoina na thabak tawba ngamba oiraseno Mukhyamanti Nongthombam Biren laukthokibagi matungina tongan ba relief camp singda lanjena raktuna leiriba miyoi singna sajaba pulam sing sarkar na lesinbagi thabak sathari Kasbani Imphal gi wari sanabada lamlai kendagi MLA su oiriba Manipur Handloom and Handicrafts Development Corporation gi chairman Khongban Tabam Ibom sana hai relief camp ta leiriba miyoi singna sajaba pulam sing yonpham leitabadagi khodong chadaba kaya mayoknariba adugi yenglaga corporation na pulam sing adu punna lesinlaga amuk yonthokna ba thorang paikhatpani khongthang asigi saruk amo ina ngarang su kumbi moirang lambi purkhambam lerak amasung thana lerak mantapta leiriba relief camp sing da leiriba miyosingna saba polam sing corporation asigi miyosing thaduna lesin ba hore mahang hai relief camp ta leiriba miyosingna sajaba polam sing yonabagi dama telephone number sing 7005210972 amasung 8486902335 da phone torpa yagani Sikkim dangasi sangom puthokli basing kai khumnabu utpa thauram gwala divas pak sanna pangthokli numit asina lakpada Rajapal Lakshman Prasad Acharya amasung Mukhyamantri Prem Singh Tamang na yepa paujal pirakli Rajapal Acharya na mahaki paujal dahai sangom puthokli basing hen sakti pinaba amasung khunggangi senmilon hena phagatlanaba khongthang asi thagatli Magun leiba sangong ki pothok sing pothok na bahon na bada longmi sing na kathok pa galoina na thabak tawriba adu busu Rajapal na thagat pa phongdoki Mukhyamantri Prem Singh Tamang na longmi sing na thengnadiba samasa sing ko hanaba sarkar na thabak lokhali haina mahaki warol da phongdokli Tabiriba pawase Akasbani Imphal dagini
NEET UG Parikada Aranba Thawong Chathakiba Thawdoka Mari Lenana Gujarat Lanai School Salaiba Nyoi Ama Central Bureau of Investigation CBI na Fari Hairiba School asi Me Mangada Pangthokiba NEET UG Parikagi Center ama oikibani Myoi asi tharaga hojik phawbada case asiga Mari Lenana phaba myoi taruk sure Mamangda Gujarat Police na candidate kuntaret lomdagi lupa lakh tara pinaba demand tawrambagi case ka Mari Lenana myoi manga phakiba laikre Amorom da CBI nangarang Bihar ki Patna da leiba Biro Central Jail da NEET UG examination ki question paper leakage ka mari lenana phaduna leiba myosing machin hangkre CBI na wathok asiga mari lenana Bihar amasung Jharkhand da gi hojik phawda myoi manga phagatle atai atopa phagalaba myoi 16 amasu machin hangbagi thabak chathari makoi hana na Bihar ki Economic Offense Unit na phagat khiba myoi singni Jammu Kashmir ki Uparajyapal Manoj Sinha na Pantha Chokta leiba Shri Amarnath ji Jatra gi transit camp ta chatuna yangshin khre lai khurumba lakpa bhakta singa Shri Sinha ga unaduna wari sanaki amaromda Amarnath Jatra gi ni chanba numit phawbada punna bhakta lising kuni palomna Bhagwan Shiva gi darshan phangkre Namit Yakai ni 20 chupna Chathagadaba Jatra asi August 18 da loigani Akasmani Paumin Hai hojik phawbada Jatek lising kuni pan changa kunthra marina Amarnath ki chenglaba kobamda changduna darshan phangkre Jatra asi mai pak na pangthoknaba amadi pamdaba thawtoksing thokpa thingnaba security gi akanba section thawrang lokhatli Amarnath chatpagi lambida masing yamlaba security sing thamduna ngak cheli nongthaktagi aerial surveillance tawtuna yangsilli Kendra ki Mapan Thoram Mantri Dr. S. Joy Shankar Nangarang Qatar ki Mapan Thoram Supuriba Pradhan Mantri Muhammad bin Al Thani ga unaduna wari sanakre unabadu da rajniti lalon itek sel thadaba energy technology kala sanskriti amasung lebak anigi miyam marakta leinari mari hena chesil hanba khanaki Makoina lamdam gi oiba masung malengi oiba wapong kya gi matang da subari sanaki Dr. Joy Shankar na Bharat amasung Qatar gi mari hena phagat hanaba amasung lebak ani makta punna kana minana ba yaba khongthang kya makhata na lokhat minana ba wapam chingchu phongdoki India Meteorological Department na lakliba numit marini mangani da lebak asigi awang nongchup thangba saru nongpok amasung awang nongpok lamdamda nong kanna suraba yai haina orange amasung red alert sing lokthokre Himachal Pradesh Uttarakhand Punjab Haryana Chandigarh East Rajasthan amasung Uttar Pradesh ta tha asigi ahum phawba nong kanna chugani hairi Bihar Sub Himalayan lamdam sing West Bengal Sikkim Arunachal Pradesh Assam Meghalaya Nagaland Manipur Mizoram amasung Tripura dana lakliba numit Humni marini asida nong kana sugani hari nongchup thangba Bharat ki rajya sing Gujarat Central Maharashtra amasung Goa na chingbada tha asigi mari phawba nong kana suraba yai kha thangba Bharat ki saruk sing Tamil Nadu Puducherry Kerala amasung Karnataka ki kha thangba saruk sing Lakshadweep Andhra Pradesh ki samudra khongban Telangana amasung Karnataka ki samudra khongban da tha asigi ahum phawba nong kana suraba yai haina su pau asina makha tari Board of Control for Cricket in India BCCI na ICC Men's T20 World Cup ising ani kunmari laurakhiba Bharat ki team da lupa koti sama kunmanga piragani haina lokthokre Amorom da ICC Men's T20 World Cup ising ani kunmari gi winner oirakraba Rohit Sharma na luchingba Bharat ki team bu Lok Sabha gi adaksha Om Birla da thagatpa phongdokre Kendra ki Civil Aviation Mantri Ram Mohan Naidu na Delhi ki Indira Gandhi International Airport chatuna Airport Operation Control Center ki phibam yangshin khre Bharat ki ngaksel gi pothok sing Bangladesh Navy na lainana ba yana sema sahi tawna khre lebak adu gi khongchat leiriba Bharat ki Chief of Naval Staff Admiral Dinesh K Tripathi ga lebak adu gi naval gi makok thongbo official singa yana se adu sahi tawna khibani aroi bada marui ba pau amo Criminal law ahum ngasi dagi lebak asida chatnaba hore Manipur su ain ahum asi chatnaba hobagi tharum Imphal ki Palace compound pangthokli National Doctors Day gi tharum ngasi Manipur su pangthokli NEET UG parikha da aranba thawong chathakiba thawdoka mari lenana Gujarat tagi mioi amasu CBI na phare amasung ICC Men's T20 World Cup ising ani kunmari laurakhiba Bharat ki team da BCCI na lupa koti sama kunmanga piragani haina lokthokre pauloi jare